Coffee with Tom, Times of Manipur, meeting Tawir Mampuna, Wahan Maktada, Tarama Oxeri, Nashi Ekogi Studio, the Links in the Leviable guest, say Mrs. India Earth 2018-19 Gay, Mrs. Most Creative Amadi, Mrs. Best Traditional Costume Gay, title from Birakibe, Loinana, Hauzik, Delhi Police Surf Tauduna, Mayam Seva Tauribi, Mingwena Panjarabada, OINAM SHILA, Ahan Maktada, Mampu Taram Oxeri. Tom TV channel yang biriba mayam pumna makpu aina ahan bakta da khurum se ma'am ahan bada title ani se phangbirapogi damakta Mrs. Most Creative 2018-19 amadi Mrs. Best Traditional Costume 2018-19 haiba title ani si phangbirapogi damakta I would like to congratulate you first aduga haiba tanfum si Yorokna Honabada Kari Awaba Nuiba Lake have the Koi Wari Nasi Mayamas Sagada Bugi line up Torvele Rabani Adubu Ahan Bada Mamgi self introduction Mam Kadai Dagino husband Kari Tobiri Angang Kasuri having a time Katan Tambu. Okay. Ahan Maktada I gaming OINAM SHILA Chanu I Gilepamna Tangwaiban Hizam Dewan Lekai Aduga I husband business Tawi I Icha Ani Chanupangata Ani Lejere aduga ai Delhi Police ta hojik women health desk ki da leijabani hojik Delhi da settle tawba ai chahi try na thumuk sure yamna nuai ta bada hojiki yamna khoigi rare oiba haigadra ai beauty pageant ka aki amoni amana active service ni masi police ta chang khibagi wai se kamai to gujano aduga beauty pageant se as a passion noina adum to bibra hana modeling ga di to birapra adagi di active service ta interest le isna kamai to no haibagi wai du khatang khak thambiu hoi thamjage yani angang ong de hona ai sports kumba na active oiba kana active oiba kana physical active oiba adagi sugum sam pamjar kogi ai sports tum any school level da, college level da, high school level da, any kind of sports I participate tawi adum lamjen gumba kai gumba se dum first dum tajare amne pamjai aduna maram oiraga ai je college karaku matam sida aina NCC gumba su yauningba ada family gi athingba kitang habadi NCC yaraga wani khoni lai su da soirakani ena lai su tamaga layu kholu ka hadu su aina yam yauningbagi Tumina chatlaga Sunday se NCC ki koi DM college gate ki jida tawe ai tumina phi se yom maga NCC ki dress se pui ba yom maga mai toraga anira humna yawa adai Shillong da training gi khalan NCC ki training thai ba ngang sing aduda ai ju khale da Shillong chatkani ha bas mapan chatkani ha bas da mu yumna mu athingba chatpa yaroi mapan da di kamai chatno like taming like ta soini khoni ha adu suti lar chatkani ha re adum aina ngamaga adum Chale mai tara sum yaw any training Shillong da anira humla khanba khotpa adi yaw adi mountaineering gi Uttarkashi da su khalle adasu all India gi oina NCC da gi khoi ani khalle kano gi oina Manipur da gi oina khoi ani khalle all India gi oina di NCC gi manga chatkadaba ade army da gi manga maga khoi tara mukse an ching mountaineering kano se Gangotri se kagadaba Adamaintor Nim Nehru Institute of Mountaineering have a Nim se Uttarkashi de Laiba, see the base camp of the Aquachat Lure, Adukanda, Matangi Halak Pasta Babana, Koi Bon Saint Taweba. The Hadi other Kudong Tibatoga Su, Koi Icha said them responsible, them chat pay Kole Habagi. At the science of Babana Tawadre, the jet tray, Adam like them on Chale at the Republic Day selection at the Sukale Koi. Pura North East ki oina ina parade commander oina pujaraga Republic Day ke 2003 da Delhi da maina Republic Day ja chare ina command tawraga North East ki oina asina active service ki oi khare aduga hai somna hai biriba kano gi do peasant ki se yamna contrast ne mina ta bada su police oiraga kamai taino haibagi ai police oiraga su ai su mini Kano social activities yawningi as a passion fashion is a fashion ai profession budi ai police lai jagare by profession the fashion ji ai passion ni college time da su ai dem college ki fashion show tawba khopa sum yawzare adum isana pamjaba gi hai tare adum sports su yawa fashion su yawa adum lai su pa ba extra curricular sing se sum pamjaba gi dum yawe ai pangyaw da dum yawe
ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯂꯥꯛꯄꯤꯔꯤꯅꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯤ ꯄꯦꯁꯟꯗꯨꯁꯨ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯗꯦꯟ ꯁꯣꯝ ꯅꯥꯀꯟꯗ NCC ꯇꯧꯕꯤꯔꯛꯇꯅ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯗꯔꯀꯥꯔ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯖꯔꯤꯕ ꯄꯨꯂꯤꯁ ꯁꯔꯚꯤꯁ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯣ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯒꯤ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯗꯤ ꯊꯦꯡꯅꯕꯤꯔꯛꯏ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯕꯕꯨ ꯑꯩꯁꯦ ꯍꯟꯖꯟ ꯑꯗꯨꯝ NCC ꯑꯗꯨꯝ ꯇꯧ ꯂꯩꯔꯅꯤ ꯀꯣꯂꯦꯖꯀ ꯀꯣ ꯆꯦꯂꯦꯟꯖꯦꯁ ꯌꯥꯝ ꯊꯦꯡꯅꯔꯛꯏ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯁꯣꯁꯤꯌꯣꯂꯣꯖꯤ ꯑꯣꯅꯔꯁ ꯂꯧꯁꯜꯂꯨꯔꯦ ꯑꯩꯁꯦ ꯑꯣꯅꯔꯁ ꯂꯧꯕꯅꯤꯅ ꯁꯕꯖꯦꯛ 9 ꯁꯕꯖꯦꯛ ꯂꯩ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ट्रेनिंग मनुंग NCC की कनो मनुंग सिदा आई अदुम लाइक पाजै एग्जाम से हलाकांद एग्जाम से पीबा ngamdre matam chana पीबा ngamhौद्रे फाइनल एग्जाम से अदुबु MU मणिपुर यूनिवर्सिटी दा कोइगी स्पेशल अखोइ चटलुबा कांगु खरा को तोंगाना अदुम MU दा अदुम एग्जाम थारागा अदुमाइना पास तौरगा आई ग्रेजुएशन लांजरे अदुमाइ तौरगा I see. Ada aina wahang ama hangjaning buna aziki NCC da akogi C certificate phangwa si yamna wayana yamna luyena hainari bani aduga nupi ama oina haiba certificate asi phangbirakli masi phangna hona bada kari kayam yamna struggle tawbi hi have du kitang khak thangbi as NCC gi wali ni khangde amani khangde anything drill da su ai yamna ai पोस्टर से चुमना मक्ता लेपा कसु यामना एक्टिव ओइना अदगिदी मोइना ताकपा इंस्ट्रक्टर ना ताकपा सिंग से आई मुन्ना ताजे यामना थोइदो हेदोना आई मिंगोंदा सु कना तौजदे ओजाना ताकपा सितंग खर मुन्ना ताजरगा आई मोइना तौबा गाइडलाइंस तो अदु तंग चुमना तौबीबा अदुगा रिजल्ट की केसुम येंगदे आई रिजल्ट ती मसाना कोना दा आइना खांगे आइना सु तौरुबगी आइना अदु चुमना चलुबगी हार्ड वर्क तौरुबगी सरदा ताकपदो तौरुबगी ऐसे फंगक ओइरम बयाय काना इसा तमना अदुम रियलाइज तौजरेबा हाइदि सलूट मक्ता पीरगसु चुमना खुदकसे यामना थरेक ना तौदबा याम चुमना आई सी पोस्ट याम पामजना को तौजबा अदुगुम्बा थवा यावना अदगी चुमना लेपा मक्ता असु चुमना हाइदि तिंखलगा लेपीबा अदगिदी ड्रिल मक्ता तौरगसु खुनिंगना ताव चलु का हाइबिबसे अदुम खुनिंग जे चपतिंगगा अदुम चटपीबा खुगसे थनोक तौबीदबा हाइदि एक्टिव ता लाबने खर एक्टिव ओइबा तारेदना अदुमाइना तौबा अदगिदी साबा थकपा यामना वाना हाइबदी NCC मनुंगसे अखोइ आददी हवाई मही रांगबदो अदु चाय अदुगा चाक याम फाबदो अदुगा तौरगा अखोइ नुंसादागा अदुम कोइना लेपगा को टुपी उपगी टुपीगी मखा सिना मुसिन मुदोइबा पामोंगा सिलंबा अदुगा मथक सि कितंग मतेंग ngौरगा माइसे लांगदोइनि नुंसादा कोइना लेपगी याम वाइबा अदुगा नोंमै पारगा ड्रिल तौबनी अदगिदी RD दगदी खोइ सौन गोम अथाबसे अहुंगा तुमेबा तगी मतिक प्रैक्टिस तव हैबने दा दगी मीनिंग दी वाइबा अदु हलागा मुंगदांग से पुंग 10 दा लाइट ऑफ तौगदोइनेबा तुमदोइनेबा मरकसिदा पुंग अनि मु गेफ लयेबा अखोइ इरुजा माइथाबा ngaतंग कैफेटेरिया दा कॉफी गुम थकपा अखोइ फ्रेंड्स सिंगा मिंगल तौबा मतम से सीमा हैपेट चागुम थौरगा को हलागा मु लाइक से मु पा हौदोइनेबा आई एग्जाम मु नक्सलाबनिना सोमना कांद सु मिमाना बदो एग्जाम जै पुथा होबा तारे हाबे होना दोइनी सोमना कांद सु चटलीबनी लोइना अनिमक से सिदा आइना ख्वाइदगी आइना लेसन अम तमजरको टाइम मैनेजमेंट तमजरे सी मतंग सिदगी डिसिप्लिन एंड टाइम मैनेजमेंट आइना टाइम मैनेजमेंट तौद्रगदी आई दु NCC तौरे वारेन तुम लैथो आई दम एग्जाम फेल होबा तावा अदुना आई मतम से अदुदगी हलागा लाइक किसु काइथोकपा अमाइ तौरगा टाइम मैनेजमेंट हाइबसना आइगी सॉल्यूशन ओइ मतम दुगी अदो यामना खोइगे इंस्पायरिंग ओइ हाइजनिंगे अदगिदि खोइगे हजि NCC दा लेबिरिबा नि खंगदे एनी ब्यूटी पेजेंट की फील्ड मॉडलिंग की फील्ड हजि करियर सेनिंग बा मयामना हाइबा खोइगे इंटरव्यू असी येंगा इंस्पायर्ड सोइदना ओबिरमगनि एना आई थाजै अदुगा मखाताना मु हाइजनिंग जे हजि NCC की मतंग जिदा खोइगे केम चटप खोटप यामना लई हाइबा आई ताजै अदा केम चटपसी कई लमदि चटपिरै अदुगा अदुगी एक्सपीरियंस ख्वाइदे नुंगाइबा ख्वाइदे वाबा अवा नुंगाइगे एक्सपीरियंस खतंग तंबियो केम चटपसे आइना सिलोंग दा आई अहुम लग चले सिलोंग दा चलिसना कोई रिपब्लिक डे केम से खन सी रिपब्लिक डे चटनबगी तमक्ता चाही अमा ममांगदगे खोइजे सेलेक्ट तौबा हौरबनेबा रिपब्लिक डे चटनरिसे मयामनदी नोंमदुदा उरगा याम फजना नुंगाइना अस फजाये मोइ चलिसे अदु तोय हारिबा मदु ओइनाबो होनरकपदा आर्मी सिंग
mi mayam uniform ama mai synchronize oina mai chemistry yam chap chana na khut ka se mana na tor ko adu gi chap chaba level do lak na ba hona ba sida pura 1 years training pi ba I see. khoi ju 1 year pura training tawre ba ko amai taraga du gi training howaina Shillong da hum lak chale adi Assam da Misamari da mu chale ai Darjeeling chale Sikkim da na trekking chale trekking chida na akhoi pot isagi akhoi chana thakna ba se hap to ni nangan da aduga ching Sikkim di ya mana ching ata ne khong na chatoi ni se trekking ai se khong na phara ada khoi se marak ta am khoi jam notice oi ba khoi sam khoi pulla ban ni mana bi sing je ko mi sumang da chapot ka phau ba dry fruits ko mo ju phau ba da apple gu ma thamba ga se changjan doi ne Sikkim mi khoi asam chak la me khole anta jaja ge kai na hai doi ne ba moina su khoi ma taw du u da ko pibi re ga khoi just to be ma sal la ga ko pura cowboy type ta chatle ba admai taraga Sikkim trekking chale ade mountaineering chacha e Uttarkashi da aduga last da Republic Day akhoi gi dream se NCC cadet amana dream to se Republic Day chat pasine ba adugi adu dream du ma fulfill taw jare yamna nungai aduga hojiki Northeast ki contingent ama pura command to biri bani adu masi amna sathuk saningai ni aduga it's really amazing and we are very proud of you and the makata basu mayama NCC gi budi loi khre hazik service tawre 2006 ta join tawi and tajai it's almost more than 10 years yam sange service 12 years adegi si matang is the service ki matang da mo hangjening sina akoi gi ma'am na koi gi society gi oiba haibadi haidi mayam gi sepa tawirwani loina na angang singi haidi free education then akoi gi divorcee sing adagi di mapuroi baga khainarabi widowsing adagi di mapuroi lekhirabi widowsing adagi di divorcee haiba victims sing crime against women and children gi victims sing sigi mayam si counseling tawbi haiba ai akoi tajai adu masigi mayam si yengaga akoi gi handakta akoi gi Delhi police ki joint commissioner na award ama reward ama announce tawki madu gi reward pi matang khitang thambi ai service da lejar especially women gi kano the help desk da leje ko nupi singi problem sing khana naina ba moi bu kamaina guidelines taw badage ada moi mari leina ba haidi legal moi gi rights oiraga su legal gi lawyer gumba dugumba da thabi ba ada moi gi problem sing je khoi gi dum anywhere da Delhi khatana te Manipur da su adum nupi gi problem di nupi police na dum kano tawai ko haidi discuss taw bi adai nupi da phongdok pa nupa da phongdok pa di kya ngam de moi sa aduna nupi akhoi da hena moina comfortable oi jaye ba aduna moi gi problem sing se munna tabi ba kana gomba na kitang neglect tawna adum nangi do complain ama iraga la o chalo hayeng la o kai ju haibi ba yawa ba adum ai di kitang kari hani thamoi je khara son bai ga ra khang de kitang mina wa na uraga se kitang nungai jade ba adang ngai kho nang phamu ga ha phaman ba di ising gu man pithak pa ma se kitang relax oina ba gi yamna wa na tension da kappa ga la ko su yawe adagi nupa na phubi re kai na ga mamai kham ga la ko su yawe yam awa ba de macha ga yepa ga yam phamang khang jan la ko su yawe ba yam ngai ta ba mong da fazana relax ta wala na phamal le duga magi problem ji kai no hana hangani sai han taw ek nupa na yu tha ga phui khole adagi di akhoi fazana chana thakna bu su bb de khote adagi di yum da halakte haiba gi problem adagi di atopa yum da son halakte nupa se akhoi yengjan bite ko aduga ma'am si mana haiba problem sun ipsan area tana aduga mana ai gi officer du da changa direct changu badi ma su ngamjade ba adi uniform ama taraga star anyunga tar ACP inspector uba da moidi thakat laga nom tawe ba akhoi na women help desk da civil da phamaga leibani na kitang moina pot uba da su kitang akhoi da phongdok jab do ngamba moida su comfortable magi wari se aina akhoi sir da changa ga sir mai gi problem ju samai tawe hai mai nu pa na san han tawe hai ada kitang mai je help tawi daga di ma jam condition jam ngai tana leire khole habda koi sir sing jam na phai adum help tawge habi gi loi ready de lei ba ko adum magi nupa gi phone number leira ga na direct phone se sida direct contact tawi daga khoi gi kari hani chai na mai toi si kai no hot ki no ngang ba chai ba taw ba ko adum ba da farak ba ka su yawa ba ada henjala ga na magi legal gi process tawbam thok ba do di adum tawre da na police ama magi bit area gi
area dugi mai magi mari leinaba authority na tharaga police ama tharaga mai nupa do kaukhalani police station da lakta di arrest tawbagi ko adugumba warrant tawraga amai tawraga solution sing je mateng pange ba aduga morally support am tawbi ba nupi sing se am sonjai ba nupi sing se heta moina paw do tamba matam da dum sam tam automatically mo je kap ga tamme ba even akhoi bo dum nuai te ba khangba kapning ba phaw ba dum moi wari nuai ta ba wari se aduna adugumba da hena nupi sing se morally support tawbi ga dabni ha ba se ai haijaning aduga tawsu tawe ai ngasi phaw di tawra sa ai maina yamna akhoi responsibility yamna wangba thabak ni haijaningi adu masi tangai fadana akhoi manipur da su adumba help desk ka mayama hangtuktana adagidi crime against women and children si pungthing thingnaba akhoi hotna tangai fade haiba wafam adu thamjage aduga children da akhoi slum da laiba children akhoi underprivileged haijabatai adam moigi education gi matang da ma'am na counseling ma'am tawbi haiba tajai madu matang da ju khetang kamai tawba japno haibu thami adugi matang sidana aina atai matam da di ai je thabak sangjada banina ai pung 13 daina pung 6 pokse ai di office ta dum lai doina ai giti si mamang gi ayu kisna ai gi ayu ki jaba thakpa ai gi family gi loir matung da ai gi tiffin ga su yom ma kholaga office lani na hala aga pung 6 ki hala aga adum yum da irena thabak lochun da khota ba ai evening gi dinner go ma sem ko ma tawra adum routine life se sineba office to home to office routine life normal life di si oi ba ko aduga marak ta aina leisure time ai ahangwa matam se sida ai kai tawba aina sum khanjaba aina sum nuai jaba hai tare matam moi ga kitang spend tawba slum gi angang sing adai marai bak thiraba handicap children sing ja moi gi kano daga chatlaga kitang spend tawjaba se matam pungkhaim to isu pungam to isu aina paisa mateng tawba ngam dra so aina moi gi damak ta time mateng spend tawba se sida ai am satisfaction phangjai amai tawraga NGO ma lai NGO sida moi gi slum gi angang mayam lai lala suga tam bote moi se bikhari oi ka oina adi beggars ne ba moi se amai tawraga ni raga charaga leiraga lala suga tam wa lai pote moi angang hujiki NGO sina phajan moi sing khomjal laga moi kano ma saraga ka gum ma saraga blackboard ke ka thelaga aduma mo uniform ga se yan thokpa NGO sina ko ada NGO jiki mateng oina aina su ai gi kano da gi angamba adum tha magil pachanga gum boy so aina ngamjaba hai tare mateng pangbi ba moi gi boy kolom laina ba haina mateng sum pangbi ba 1 year sum sure magi moi gi sum NGO se ga attest tawjaba se ai su aina sangba kanda sum moi gi dum basic things ngata moi da ta ka doi je acho kano tawru ga daba PhD tam ga daba ko kudak ta roi dana basic things ABC oraga su adagidi drawing yang makta yek poraga su adagidi manners ka se moina kaim khang potre dana ada samaina chaga dabani elders u kanda samain tawgadamni namaste tawba khotpa mamiyang haragadi tambi ba khotpi ba de mingon da law khongba tawganu khotkanu adugumba manners sing khara aina ngamjaba haidi ai haijaba hai tare adumba khaga sharing tawba ada moina nungsidana ai bu recognize tawbi adu ai je gi staff ta haidok te ba si aina sign tawraga ai leisure time da chatlaga ai simaina angang singji mateng tawi moiga spend taraga matam pung amamuk spend tawjaba khosaba se moina ai office ki kanam tana khangde ba kona di sum moigi kano ai gi sum noma amar ujala newspaper da yawrakpa moigi NGO gi kano numbers da adu aina khangde ba moina harak padagi search na ai kaukhalakpa hoi join CP Srivastava sina ai kaukhalaga sila chanu well done nangna toise I'm not proud oi habadi mayamna uriba miyeng si police haraga yamna koi tam thiba maong da sum uba yam thamoi pan da yam heart koi gi thamoi ga sam kan ba minung si khang da boina pa u da uba ada yamna maina kind hearted oiraga nangna kana tawba se yamna well done koi gi police ki image sam phaja hale nangna warang oiraga ado nangi si kano gi damakta aina nangi reward ama pigani khotkani na hai amai tawraga mana Hindustan Times tagi reporter ani magasu taraga ingon phone toreba adu amai taraga huzik process ta budi lai adu moina announce tawkhre aduga sigi chapchaba khanga kanda ai am mayanga share tawjage adu masigi award maming se panba ya bro huzik se natragana reward haraga reward hai aduga I see haziki social development give sisina kano society development award haba mogi aina attest tawjare NGO se aina sangkan chachari base leisure time da magi kaino se NGO sina
recognize to be by that sigi kano se phangba award ama phange society development award ana 2019 Tadhara auditorium that New Delhi da si phangaba matung sida moi Amar Ujala gi newspaper da yawrakpa the award yenthokpa da moi channel atop top pa sulai dana as newspaper da sum yawrakpa ai gi photo as the surgeon pa bazani da Delhi police ke du maming matha yaw ko da ai kau khalaga maina hangba I see. Adugi pot dagi admaina social activities mein ama su tawiri out of duty du khangdana koi gi reward asi amuk lauthok pirak pani hari habiri bani yam no responsibility du ma'am gi responsibility dedication hard work society the social cause ki damakta thabak mayam ma tawri basi yam ma sauthok sani ngai ni wahang mayam amadi leiri adu matam ten mana hojiko in the break masam tang lawina si break masam tang lobjari wari makha takhigani yamna thuna jarake lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanghanjari aikoi gi service sing di inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi name na logzari nomaizing numitsu adom gi service ta leizari Ngasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 94029923991. Lamjingba Jewelry. Good quality is our priority. The Great Wedding Sale by Mobile Furniture. Panthoibi embroidery da hauzik miyamna yamna pamnariba top blouse fanek sengau porloi amadi kangkhal na chingba luhongba da changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamal da fangbiragani loinana order su luxury lengsin biro ngasimak panthoibi embroidery sagolban khamnam bazar opposite Oriental College Imphal. Contact number 70054022267. break ki matungda taram no okseri akhoi wari mayam di sagre mem ga ado akhoi gi yamna su serious oiba ayambana serious oiba wari yam sagre ketang nungai ba light oiba moment amada mode amada amu laga akhoi gi kaino gi experience Mrs India earth ki akhoi gi kamaina sanghi ba adegi di madu da participate tawna ba ate kari beauty pageant sing participate tawi khiba journey adegi di kai hujiki pageant sida kai round laikhiba wahang khwaidai nungai ba wahang na kai oikhiba sigi experience si matang khar thambi yamna interesting oiba question ni ngasai dagi awana ngata jatak phangtaba NCC da warak ba du gumga ta oi tore ko nanda kisna kitang glamour rom da lai ko life se kano ni awa ba ngata nungai ba ngata adi waraga tum leiba tum nungai ga la yada bani na up and down chatpa life ni ko amu wa ba mu nungai bai do ko ada Mrs India gi journey se horap da di yam wai ha di kano to e moi aham da registration tawi November 2017 da registration taw jare si matung gi da moi na tha ma matung da telephonic interview na ma aingon da hana phone tore telephonic interview lawm matung sida amuk audition gi tha ma mu chon thara kan audition gi mu kawe ITC Welcome Hotel Dwarka da ko aduga audition da moina ramp walk kumba ma chatlalle aduga adum agi introduction self introduction tawraga talent kumba ma talent round ama tawraga maina loisale aduga result ti poi hapta ama ni leiraga thare result tos ma ha tawrang shortlist or finalist oina sai ha tawre haina tharak pade tang nungaire adu bokta agi profession oibanina khoi diamna zum profession stuck tawraga leibanina agi staff singse ko glamour yaute adum service chomna tawraga to pa side kyam ta yawda banina ai ju haidok te moida aidi nganga kadra chaira kadra adai kari hara kadoino kaina adai
even I some haidoktabdi yadamni haidoeba I shortlist ore finalist oina ka habase as nang suspend tawjani kaina ga haibiba kitang encourage tawai mahutta ko ataso aina moina ngang do ngangja sanu mo khangna toini haraga aina heng ka taw kan khangjani haraga dum kem khande ko ai honabam thoko dum official re halak hek halak ga ai gi tawada baso moina tax me am pire khoigi Mrs India art aina khanjabai maram di han haijarake ko pageant me ama malai top topa adu aina sigi Mrs India art se hana phajana moi manung changna para matungda theme ama yawe moi da theme ani yawe amana khoigi save the planet art haiba khoi art se kallo haiba gi theme ama amana handicap children and women at ki moi gi fundraise toba moi gi damakta fundraise tor kan moi help toba sigi tax ani se aina yamna interesting oi ki bai tare engonda something khara contribution society ki damakta akhoi art malem ima prithvi si yam sagale global warming myam loi khangnare khangaga su mayam adum nongan baga akhoi adum court su tai taro chapam thoba gari am thora chali no mata kanam tana u ma thajan ge na akhoi art yam ne khojam global warming yam sagale sida manipur da ga di myam ka su khangbi ram ge ro delhi da ga di akhoi je khange ba kalen da di akhoi mai ga phato chat pangam de ba phadi achot pam na adi Roman ga bakitang choli mali tawam na yela kan da chatle bnu si asaba na yei phasana aina su tajabada khoi Delhi da like tam basat khiba satra sing ga sumli ko wari da haijab dai floor da singa se haido ga hippi ga na ga phadi sol halaga thara ga hippi student life da aduna tawre aduga family life changra ga di AC laina ba ma nungai na laina ba su yawe adu student life da di garai da gi AC no ka ma phanga ga da like para ka doini mayam tawna ba ni sa ba ni na cooler ka taw season ra ga floor da sing haido ga high beat somna taw nei ba adu main taw ga si themes da pam ja ba aduna ina as uwa tha ba ga se pamdi pamsara kamai tha doino kana ga tawra karai dei ule ra ithanda tharo ba angau wi karai tha doino have the question khangdoine ba aduni adegi akoina panga thajalu ya pote mane paja satlaga mane adegi adu gi yengsan lo khosan ba haibam su lei adegi lobham uchar kai de logdoino adu su lobham ama leitraga di adu su hekta phang pote adu sigi kano sima changu bade maram oraga ai se si khangda ba do ai sa ta thiba ma lae ba u tharo harabani na u su thau mass tree plantation taw ngami goi thau hai ni moi adi as you can ngami goi u thau hai ba activity emane adu ithanda song taw ya the community members and school children ga u thau hai re adu taraga de community mi do una ba ta ba ai yum da sum leisan ba ya roi ba office tang chat ba ya roi ba community mi sing dai haurane u samaina ai samaina kai gum khara pageant ama participate taw jare u thau hai u tha ba sam apa poni ai u do u gi char se puthok sake mayam thamina si kaina ga ina hauraga colony da ko moi ba khoi gi thak thung ba bhabi hai tare mayang orabani na bhabi sing hauraga nupi sing ayam ba ne puthoe moi se yum de pan thok te ba ada ina moi da haujara puthoga u se thawa hojare u yang khai mu hana thawa howe ada angang macha sing school ngasai gi slum gi angang sing do yam nang si ba moi se amorom da ti moi su yauri ne moi sne pura kaino ai gi support taw bi bane ba moi help taw bi ba lo u tawna ba gi di moi gi mali ani khak next year aina ai sa mak taw ba yaw jai ko adu u mayang gi taw ba su ngam dam ni na khoi punna dum amaga cooperate tawna raga NGO gi mateng lawre school angang sing gi mateng lawre community members sing gi mateng lawraga amain taraga u se chawrakna ai 60 muk tharam gadra khalle Mrs India journey gi sa adu marak sida muka ai manipur da thole ba ko manipur da thola ga Imphal hub na ma lei bane organization hai da adu da mo su u tha ba gi tawe mo u thara kan da mo u se tharam ba u se mu yengjan ba adu gi mi ga thammaga ma taw bane ba adu moi ga mu punjan jaraga mu moi 150 trees tha ba amma matam ma yawgi adu da su ai maina tree plantation mass tree plantation je ani rak ahum lak taw jare adu dagi akon badadi phagi Delhi police ki staff sing je mo uniform je las u thara ka daw no kai khang daw ya kya karega kai na hai ba ko moi na staff machine legi moi ka sum tamo alo de u tha ba ka se adu ta su aina ngamjaba level da awareness ka kitang pijara ga sir yam sare Delhi se khoi kitang u matang o shi tha si khosi se Delhi police na u thare ka adi mina se Delhi police akhoi am phana u doini hana patana dong u mi yeng se u na phada aphaba thabak on thoksi sir ka na haraga request ka tabjara ga ina moi jas chalo karte he ka na tar moi na ka taraga
support tawbira khandak su amaina u mayam thai sina activity tu neba aduga hajiki Mrs India Earth ki round singi marakta akogi question answer gi round gadi yaukibra aduga khwaidagi pamkhiba khwaidagi interesting oba question na karam bu oiki ma'am da aduga kari pakhum da kari pikhi ha dum se khanjani yam nungai round di yam yame round ma pan mu surangani I see introduction round adagi aptitude test ka tawe adagi di ecowares round ecowares adagi akoina koi reuse recycle reduce tawba adi plastic reduce tawba aduga recycle sung tawhanba aduga reuse amuk tawba adi plastic na saba firon nguma setpa adagi di jute kumba leidana sugumna saba firon asida ecowares round ama yawe aigi di jute na saba ano ma set khiba skirt oi kai furit tu pi tawraga bag aina aigi pining ba thim duna less use of plastic haiba plastic am kana tawbe seasonabbi gano jute kumba oina seasonabbi ba paper gi adum oina paper bag oina seasonabbi ba adugi thim da ai ecowares round yauzagi adagi di traditional round sidana ai aduda ai traditional round se amna machu angang arak tawzagi de black and white ne I see black and white sana decide to be khibra na tu designer ai khurai dagi little jit hana mayamna danau khurai na naw aina khangna ba sida ai contact laujaraga design am ta tawbi ai traditional yin ha mana tawbi rakhibane the black and white ojaraga su babo ki puning di chingjan ba ngam gi haina khanjai aduna maram oiraga ai best traditional costume gi title se phangjarakpani haina su khanjai ba adu makha sathak oina round sing khara panjage adagi di talent round sidana ai Krishna Vishar gi jagoi matte ama Krishna na kana hogalakpagi jagoi ras hai tare matte amatang minute ahum gi talent round utle Krishna gi dress loisala costume isana loisasai adusu adi traditional su isana loisasai kanam ta habadi pal moi makeup ki di talent round lere traditional round lere adegi di gown round adegi di ecowares round ngasa haija gibdo adegi di aptitude ade introduction round last the gown round question answer round sina khwai last ne ba question answer round nungai ki abadi amna am aruba question hanga ki de ngonda adi chan oinam koi moina akhoi OINAM SHILA haibani akoi moi di ming han base OINAM oina kaure SHILA da ko bidreba OINAM nangna atopa peasant mayam ama lere yaudраga Mrs India Earth yauri sikarino sigi maram hayo haire ko adu adigi maram question da khatang hangi chamna aina su dum mana chamna ngamna ai chamna dum khumame ngasai gi ain haija bato topa peasant sing da di am hoi kano chatpa ramp walk chatpa ma chatpa ji every peasant khodi ma da compulsory oira pone mane adu da aina theme am kha uzaru budo ngasai gi save the planet art haiba duka ngasai gi handicap children gi fund raise to ba haiba to sigi theme ani da ai am interesting oijaraga admain taraga aina sigi Mrs India Art se khanja gi bani yauge haijuna participate tawsagi bani na admaina khumme chamna dum I see aduga masidaista sugumba haidi ani ni hajaiba amana active service ni amana akemo gi thabak ni aduga mina urak padadi haina ngakadawibani isamaksu hanbada khangko matamda khangjarakpada angpo masu phauki kamai tawri janu hai wahangduni adu struggle tawbirak pagi wari ju ma'am takpire aduga Delhi da huzik service tawbiribani Delhi da huzik khogi crime against women and children खतनतना कोई डिस्क्रिमिनेशन नोटिस की साथरसिंग डिस्क्रिमिनेट तौबगी केस में अमा थोइबा मोइना फुरे हाइबनी खंगदे अमाना हाना सुमाइन सी हारकपनी माना चिंकी हारकपनी माना अदु हारकपनी चाइनीज हारकपनी माना नेपाली हारकपनी अना हाइबगी मसा मसा खाना सैनाबा थोइबा अदगिदे कोई प्रविस चनमगी यामना चाउना लेरिबो इशू जे हुजि सोल्व तौबा ngamdana हुजि लेरिबा थोइबा मयाम सिदा पुलिस the service tawiriba personnel amo oina masigi Delhi da leiba hujiki discrimination gi issues e masi matang na kari opinion thambini discrimination gi issue se aina 2004 da laksa bani Delhi da ko 2004 da la graduation lore 2004 da adu 5 da la
6 ta ithaba haidi 5 ta selection lora 6 ta ge join tawba hujarak baneba discrimination gi kano sidi dum leire akhoi da sudum leire ba ko haidi akhoi matam da 1000 ladies khanmada akhoi manipur da akhoi ahum gadang yawe moi tan akhoi tan jaraga kano tawsu haite marom da ko moi me amna tan jare duga tan jaraga akhoi ayuki pt bread chat pa khopu du so akhoi puk thandram ni na ngamdre akhoi jam ngai tre ko adum chak pibiu ka shu ya da ba ko adu ko na di akhoi gi joint CP aba KD Singh khoirakpam Devendra Singh joint CP mai tai ma lerame ma se matam da principal oiba mana mai taraga mangon da request to boda gi di mana di akhoi si khangi dana mai tai ni na chak yaw daga dingam de haba se mai taraga mana tabi daga akhoi problem se solution purakhi ba ko chak yaw boda gi akhoi si harawe haraw boda gi akhoi gi thabak to mapung phana dam haraw na to bangam me training da mapung phana ko adam moi atopa mi sing dan tabi gi deba si training ni noi police oi balak pani noi nayum na to gada bani adi ke noi nayum da noi pa mo da nayum da ha ga dam si mayam na piba moi na tan jai nang chu sa ga dam ni chaman sa ga dam ni ha bi leyeba I see akhoi gi kano da manung gi awab da khangbi deba amai tawraga akhoi su akhoi na kuina leira ne experience ta mu hele dana no balak ba ngang sing ji na mu moi na mayum dang torak pado adam Delhi da chamana nang haidi tawning ba haidi mi haidi saida mayum da lerak pado ada chamana layoti yaroi dana kitang balance am da kitang handa tare dana ko amai tora mina nuai tana ba maung ta su tobi da ba ngang sing se habdi nungdang guma theng na moi group punjan naraga sanga cha ba yu guma thak pa se khara north east ki thai loina mak thai ha ba nate adu jum moina u boda tamaina theng na pung 12 baro daga hogalaga koi hingjang ga leiba tholak ba pung 13 nungdang gi pung 13 ni ko aise ade pok ka leiru ba chicken gumba leiraga de thonga thaga nungdang ji ma dagi guitar khongna khongba adi Delhi ase yam congested oiba mafam da leibani na thangna ba mafam da di amuka su disturb oidana dona mana guitar khonga isa isa ga moi party makta tawraga su lang leiraga di thangna ba mi duna sauni oidra mane neighbor gi su khan ga dabni ha da like tam balak pani na adugumba haidi matam chana tumbi ba matam chana kitang hagot pi ba mi yamna punbi da ba group pul lang ga lebi da ba ngang sing je ko kitang sugumba su handaraga di mina su ubot moi north east macha sing di lai su paraga leibani khot pani larik pudi loi pari nga tani nungdang ga lang su larik nam haiba lei ni adu taraga su behavior do kitang change tok thok piraga mina su yana ba mi maram da leibani na akoi example oina ai swai da haijage ne kitang haida ba pham swai Imphal area da budi ka su problem oi de kitang haida ba pham da mayang ama chatpa matam da mayam omjandro mayang lae na lakna bagumba kaino ma phau ba ko haidi different oiba look ama mayam khoi common oiba pham da different oiba look ama oraka di adu pot da view je change ba siamna psychologically problem ta seng haraga di amna moina su amna khoi da otning bai ot panate ba adi lakna ning bai lakna banata sum tongana leibani na pot na khoi jam as mayang je imu he ngura da na kai haina da bra ne adam haina ba adam maina adugi tongan bani na adam maina khoi su hoi nungna bam bodi thok te chingki hai mit ketang khui adai na ton kitang nammi ha ga moi nungna bam bodi thok te adu su bang sao ga lu dong na te adu su moi da gyan ta halam ga dam ne akhoi di mongol loi ne akhoi group ti si ne noi su ku chu moi du di adu ne moi su kitang hai bi ram ta amaina wa hai noi ne kai ba pi bi bu ko hadi sao ga la ga hekta phau sa ro ya pote ba mi kanon da maram da lai ra ga ai gi ram da taw bu da mak saman taw ni ha ba ya pote ba amai tor akhoi na lairak pa da di yam na adjust tor ga lai yam ki ne su lairak te ki ne du da bai su ki ne lai doi na hau di yam chau khat le akhoi gi admaina problem acham cha even siba bhawa yauna re ko yauna badagi di hojiti north east sel nan tongana ma seme north east ka tangi oiba haidi hana di khangda ban na khoi de su phone myam la e ba smai tore khoi smaina gari pha bi gore amda kamai to hai doina ko toino ai na ga dum phone to bi ba direct sir ai gi kano ne cousin ne dum hai ja leina ai gi nau pa ne sir ma do smai to bane thadok bi ko khot ko phone na ya bu yawe ya daga nei khangna sana bani ai staff ta lei bani na hena moina su staff ta lei bani haraga di mateng se hena engonda angang jing do mateng do hena moi phangjai ba ko amai taraga ate isa present ni chat ya da na chat pa ga yawe nungdang daga dum kaura ise police station na moina pharaga leire ta lakpiu ka haraga ai sir ai uniform se sala chatle ba ai civil da chatre ba koi saksina police te haraga thaja de ba Delhi police ta le ne ai card yenge kai ta hai ba gumba aduna mina thajada bane thajana ba to ba tare na
ai uniform chala chala sir adu smai taw ai cousin ni ma se anoba laksabani ma gyan da bagi smai khang da bai tawjabani handa ki dingak piyo next time tawraga di adum tawbiyu ka na amai tawraga dum mayam kan biyo lei adi gari gumba moina leiraga ko business tawninga tharaga thabi daba adugumba mayam su yawe dum ai officer sing da hairaga aina phone tawhanba aina tawraga di akhoi maron su mu police ama tawdoi police na sung North East kia mana sajalaga dum ngang ma man bani na aina muka akhoi sir se dum tawhandoi ne phone se sir phone se tawbiyu amta si ma akhoi angang ni ai nau pa ni nau pi ni hairaga dai auto driver khatna badi masing yam yame hadi baras yam hen lobi ba meter on taw su ya da ba adudagi ai je thoi maki ga chatlaga auto sing ji daga ka noi North East ki kano lak ba ta smaina meter on tawbiyu natraga di noi police na action lokhalani haibani kaina ga warning ga piba moina tawdaga aina kha sajalaga dum haijan ba khara ga North East ki katang help tawna ba haidi ma adoida maharani ba kumba maitai yam taba area sing se sigum da problem yam thoe ba kotla gumba maharani ba kumba sugum ba sita haidoine ba North East ki angang sing la ga di hana di noin tawbodo yadrabani hujikti noi 5 years jail da leibani kaina ga kihan ba kholan ba khara verbally ko amain haibi ba moise mo alau de bakang su yawe ko adagi di police amaga khara sir help to mina se auto driver sing se hujika yamna North East ke ngang hingi ot le ka hairaga satmin raga haihan ba noi police na uniform se raga pa ma ga chala taw dik moise sir ka khoi help to jage ngang sing North East ke kam taw jaro meter on taw ke ka hairak pa su yawe ba amai taraga aina ngamba level ne dati adamana help macha tawjai yam noi aduga discrimination adum khara di lei khadi dum lei habiri ada isana ju khara balance da lei bi ga ba mina su yamna kana taw behavior se kitang aina yum da torok podo mafam du da kitang semdok bi ba tumba sa ba matam nai bi ba adum yamna lang khot pa taw bi da ba amaina lang anong phadok lang ba like tami banina amaina ahingum da ko cha chalan ning da ba adi chak ka jinam ningdang sam thing phung go to ning de ba kharang na cha haning e lifestyle go khongdu piwa sam sam na lifestyle do me achumba lambi da chapiu behavior matam jan tum piu thak piu sa piu adagi di matam sana thabak puno mak to piu haibi ri ba yal nuai aduga sina discrimination matang lai gre aduga atopa wafam na Delhi se crime against women gi chang se aduki mati wange na lai ni aduga even Manipur da su huji yam kana thodu wa thong mayam thokli adai de pokso gi case mayam lai ri huji pending the case mayam tawnari adu siguma mayam tholok pase kari maram da gi ne hena lobi education wat pa gi ne hena khanbi bra natraga na atai maram se kari ne hen lobi maram di ama khatang oraroi maram di yam yame aine sidi mayamna jena khangnare aina su yamna khangja hijabagi na jadi aina khanjabadadi education khatang wat pa gi sunate hoi education wat pa gi reason su lai wat pa gi reason su lai education wat pa gi reason haraga di nupi sing je otpi banai bi ba la shu gi mangan khara wat pa nupi sing ko moi khangja da ba legal domestic violence to moi de phubi ba moi se police station daga chatlaga moi nupa gi complaint to ba ngam moi kan khan ba adu ba adi am sonja raga dum lai jab ko adugumba gi adu sonja basina maram amma sunne adu education wat pai ne ba to la su haita ba adi under privileged level nu pising ju myam ne moi la su mangan wat le ba aduna nupana khoi gi ngang sa ga dhap to ba se moi dam paki de ki bai tare yang police station thek chala di nang kaina ni gum bai ba adi nang hatu kani boi hai ba adagi di mayam amang da izat yoni bu hai ba adugumba ki ba dagi chatta ba kangu ma su yawe la aga na la ba matung da nupa se hanjalak traga dum kano to ba o pi ba nei bi ba hanna yeng bi da ba suguma yaw ba akiba lei ba mo akiba magi legal rights phangbam thokpa adagi di social rights phangda ba ko akhoi sida di nupi singi empower nupi se Delhi ga haina ra de akhoi sida na haina am chau khatle akhoi sida di hoi ni saban hai jaba ni nisaban hai nupi gi organization amani nupi gi problem sing se dum discuss to bogi kanoma meeting mak ta orasu khoi punjan na raga unite oraga normal lei ba moi ada de dugum mas leite individual oina loima leina bani na ba ko nupi gi empower to bogi matang da raga khoi sine hena chau khatle hai nupi chau khatle hai na khanjai di la la su hai ba so khoi si gi nupi sing ne hele agi ne kano adapati am lei ba lei ba aina under privileged ki wari ni ko hai se atai mai profession da lagi bajing di mai magi thabak ta loi jinna gi ha pani da adegi laila su hai ban pi sing di magi right phangmam thokpa legal
legal rights, political rights, social rights sing do mai khange ba moi di lai lai choi bani na adum nupana dominate to bangam de ba moi dominate to bangam de ha pati ot nai ba matam da moi adum duna lai lai heirak pagi maram orak divorce thole separation thole mo chana rak ta badagi habadi nupa dana sum namjala thamak pa yarak trabani na mo chana rak tre adudi ibani leminaragum si haibana chingba legal rights hai tare magi phangwam thokpa tholakpa adagidi haitabagi na ngasai phungdokpa ngamdraga tasalaga leibadu adu smaina adum ani makse lei ado education se mathau tai isa education dia na mathau tai nupi da women sing da education yam mathau tai education yam na kana taragadi crime sing ju khara handarakani na khale aduga hojik underprivileged leiba mayam sisu koigi education do hoi phangudre adu taragsu legal oiba way amada koigi counseling tawbidana madam na hojik kanna hojik thogaya chawba responsibility chawba pubire bane masigi dongta thagasari aduga hojik leiriba isamaksu independent hard working woman ni aduga hojik leiba asida natragana bharata prithvi da leiriba work koigi hard working independent women singse moida kari message pininge message ama pibiu haragadi message ama piu haragadi nupi ama oina akoi nupi ama na nupi bu respect tawbiba haidi nupi ama gi awaba do khangbiba aduga loina loina akiba thadok biba nupi na kigadabani nupi na khoi tondhana legadabani haiba khoi gi leader ba khalon chi thadok biba akoi shu nupa dauna political rights koigi social rights social activities sing the participate tawbiba ai thaba ma tawre ha adum kan tawdaba ko social gi thoiba thodok sing ju yawbiba khana nei na bada saru ya biba adum nupi gi 33% seat legada bani kaina ga koigi tholei base smain tawdana akiba thadok biba adagi achumba gi damakta khoi dum mamang thabiba social gi ameta lakpada dum yawbiba adum nupana tawba ngamba khudim khoi su dum yawbiba mane hai basi rights mane ha wa famadune aduga yamna phaja gender equality si gender equality se yan mathau tai aduga isana sondar biganu sa participate tawbiyu aduga khoigi right to subsana lobiyu educated education su yamna maru oi hai wa phun sing si thabi jam phaja wa khalon ngaktani ngasi akiba ha basi dam thadok piba akiba sna maram moiraga khoi se lan sondaraga ngasi zakhat pada thindai ba nupi se se akiba is top priority ne akiba se thadok piba adunga akiba thadok kanda ai akiba se thadok kanda mamang step ama lanjala ka doina tra aduna akiba lairaga di ai maning sum hange doina tra aduna backward to bigano ba mamang om da lakpiu haiba akiba thadok piu mamang om da changsin si haiba social participation to biu social participation akiba thadok piu mamang changsin si haiba pot tu ni nupi ama na waraga akhoi myam support to bisi magi problem si kan mayam su support to bi da mathau tai mane morally dagidi leidana morally support to biba admaina yamnu ngai faza wakhalon mayam thambiri ngasi akhoi achin ba kya kai tholaga ngasi akhoi studio da linksin linkthorok poi damakta thagat phonglok sari aduga akhoi chinjak.com akhoi lamjingba group ki lateral company amani masi gi oiba akhoi acham khodol amtang tamjari yam nungai je thank you aduga ngasi gi coffee with tong gi thoram atang sida tension jari hayeng amu anob guest ama pudun laksage sungsoi soidan mireng tabiyo goodbye